Thoubal District ki manung chanba Wangjing Purana Haijabashing leiba United Committee Manipur UCM ki HRD Secretary RK Mangisana ki yumda ngarang numidang Imphal East ki commando singni haina masak takchaba Meeoi mari civil da laktuna aki akhang piramle amadi Mangisana ki manaw nupa Phaduna Pukhraga mari makhong samnadaba wahang mayam ama hangduna furamle amadi masada yawba sana amadi paisa sing mulhouraba matung chingya amada Thadoklamle haire commando ne haijaba masak hanghodaba sing aduna Phaduna Pukhraga Furam liba Meeoi adugi maming RK Raju alias Inau Chahini Fugani Thoi apokpa laikhidraba RK Ningthem Pisakawi Purana Wangjing Haitu Pokpidagine Thaudo adugi matangda su Thoubal Police Station da su report tokre hairi Thaudo sigi matangda ngase yok RK Mangisana gi yumda pangthokpa pawgi mifam amada victim oiriba RK Raju alias Inau na haikibada Thaudo ase ngarang numidang pung 8 lom tabada thokibane makoi sing adu registration number yaudaba swift car angoba amada mask loina ublaga lakpane Makoi Imphal East ki civil commando ni haina I card ama ulam laga adum hapchen khre duga wari amata sanasi hairakpadagi kaushilga famna ba haibada thongalom da thoksi hairaga nongmaina namduna gari da haplaga mit khumlaga puraga chatki tungda asengbada khummo haiduna mahakpu Phaduna mangonda nongmai leibra black carbar tawi hainai chumbra masung nangi Scorpio du chedana red machu oiraga gari dana angowa machu oiriba karigino haina mari makhong samnadaba wahang mayam ama hanglake amadi mahaki masada yawba mystery gi pina ba lupa lising kuntraga manga amadi sanagi lik amasung khudop sing lawthoknaga chingyada gari dagi intharaga fuduna hundok lambani haike mahang nangai hak leiraba matung mamit hangdoktuna yengbadadi Meeoi sing ado amata manakta leiramdre Manga leiba mafam yengduna anakpa yum amada changduna mafam asi kari lamno hangbada uyal khunau ni harakpadagi yum adudagi mahakki mayumgi mayamba RK Mangisana da phone tawraga haiduna mahakku lawba lahankibani haiki Siedana Scorpio red win la aduga garina ngo bo le kamai to dana tawri no ko ni awari moina da hayo ne ai bot kiga paho de le sina ko ji lan tu ni am le sale na sama ko na taw de gi mu manu sama de gi sinjang mi yam na ko tana sok tana ga ju lai bu de gi kam ku na ko ai kang sa de le ni ga de na a ko ka laga ai tu sori boy na ai na pai to on to ko ni na ma na ai mo da hai ni na le ka ba su to na wari sa ro tu sa na de na hai ni som de yum a pe chang gi to bu moi palo na no mai sa le na me na ma ga de som de chang gi anda phang de para lo mai ku sa la ga na na hapsan ni hapsan la ga dum kai na bi de wari sa na ga dum sa na ji kan te yang kan bi ga na tu to ga na te te gi kan na te singa sing lu du hai bi ku hai ai wa kon du hai ra ga dum ai aseng bane ina haijari ji sidagi hen lai ke na ma na wisan ge wari makha ta ba ai ga sang na chabi na ga mo wa kon ma na hai ki lo lai che ama lai che na aseng ba hai ha sing ba dum hai ne hai ba ko gi bian khunau hai ta re wa kon de di kham de ko gi lai ke ka sa ki gi ko gi jangan ni mo ram ga lambi di le ko dei de mo singdare Sindarkanda aigi lik thakare dei pikhau koketa yaw budisdagi mit kunba hobudagi palisun sama yaw sama de mo moi lokto khare adagi ai chuk khaga thachai chuk tu lokto khare mai ke lokto khare lik thad khare adagi phone mo ya paisan khare Paugi mifam madu da saruk yakiba victim gi mayamba UCM gi HRD Secretary soiriba RK Mangisana haikibada ngarang numidang ase yumda mahak masasu laitringai tanjada Imphal East ki civil commando ni haijaba Meeoi marina mahaki manaw nupa bu nongmaina namduna puthokpa mamit punsinba amadi makhut punsinduna fuba masada yawba paisa phone amadi sanagi lik monbikiba silaibak thibane tawram liba thabak ase asengba Imphal East ki commando nadi asigumba si tawgani haiba thajade maramaduna masigumba thabak ase tawki natraga tawki de haibadu Imphal East ki commando singdagi sengdok haninge haike RK Mangisana na makhata na hai tawdok ase commando singna tawramdaba taraga su lengak asina karino kanano haibadu tigat piu Ngarangi thaudok asi furamba amadi sana paisa pukibagi laibak phabani karigumba laibak thiba thaudok thoklamba thoklabadi kanada tainagadori bano haina hangladuna Imphal East commando ni haina idea ma utlamba leirabanina aikhoigi wakat famse Imphal East commando dane aikhoidagi makhoina pamliba si karino aikhoigi aranmana karino haina civil commando ni Haijabashing adu da hangjabada su paukhum amata piramdana makhoi chen khibani hairaduna hirama sida lengak na thiget piduna aki akhang leiriba si kokhanbiu haiki nasigi
Laumi Singaunaba Duda, Laikai Mairapai Bising, Club Organization Singi Member Sing Susariaki. Asagi Phrukhau to Yogo Pasha, Loktukiba, Aduga, Lik Munhiba, Phone Munhiba, Shigumba Tabuksi, Tashinamaki, Imphal Iski, Civil Commando ni Haijabashing Sina, Ashingba Commando, Urgadi, Shigumba Gengi Tabukse, Togani Tazade. Aduna Haijabashing Ase Imphal Iski, Commando gi Maikaidagi, Shigumba Tabukse, Pangtukiba, Labra, Laitabra Haibase, Manipur Mianda, Singdo Hanjaningi, Aduga, Karigumba, Lairam the Taragasu, Kanano, Karino Haibase, Masi, Nasigi Lengaxina, Sapjab, Tigal Handing Bagi Apamba, Kojaliji. Shigumba Todosi, Naragi Todose, Ekoi, Toyoko Kudong Tiba, Puramba, Zairamba, Madi, Sana Pukiba, Pashapu Kibagi, Labuk Fabni, Karigumba, Patanung the Tomagadi, Ekoi Canada, Tainagadino. Makoina Lapa, Matamda, ID, Ulami, Hariba IDC, Padana Satuga, Yam Tuna Singsalaga, Makoi, Imphaliski, Civil Commando ni Habani. Adorgadi, Ekoi, complaint of Imphaliski, Civil Commando, Ibanina. Imphaliski, Civil Commando Sina, Hariba, Shumba, Taudagival, Mi Labera, Karigumba, without any information, Ekoi Yumda, Atemagi Kudong Sabaloga, Adumaina, Kanano Sangai Base, Nomai, Akoida Nomai Namaga. Overpowered, I quit the game when the Palmy Pasicarino, I quit the show river land river Carino, Haidana, Civil Commando, ni Haijariba Makoida, 100 hung about Wang Singi Pakum, Abata Piram, then Moji Chin, he began Maram Carino.